Miss Paodam Tabidi Pipono, Taram Notable Crumsary, Masi Mario Pauda, Atoba singing upon the Hikat Leka Tamdunaikai Kunava Utkray. Human Trafficking and Child Rights Kimatang the Noma Yoiba Journalist Singi Training Program Pantokray. Loinana, Aam Admi Party Election Manifesto Form Cray. Mapunga Paum Pizari. Kumja Lisingamaga Chanipal Modra Matoiki April Tada Tokiba, Anglo Manipuri Landa, Mariba Maramdam Gitamakta Tawaina Ponta, Pikraba, Manipur Giatoba Ipaipo, Lani Singbo, Ningsing Duna, Makoigi, Mafam the Hikat Leka Tambagi Toromama, Nasi Kongjom, Tengol Lampakta, Pantokray. Kongjom Battle Memorial Committee na Justice Committee on Anglo Manipuri War 1891 Martyrs and Freedom Fighters of Kanglaipak Manipur Gapuna Kosamnana Pangtokiba Nasigi Thorum Singi Ningsing Thorum Aduda Miamna Kongjom Turelda Athoba Singi Mapam da Tarpon Katpa Thang Chungoiga Luenana Tengol Lampakta Leba Major Songtamia Hairang Kongja Amadi Sakhangdaba Lanmi Mitamda Miamna Hikat Leka Tamki Tungda Tengol Lampakta Mapungoiba Thoram Pangchoki Thoramaduda MUG Retired Professor M. Joy Kumar, Retired Lieutenant Colonel M. Ranjit, DZRN MED Laishram Funindro Amadi Justice Committee Chairman Hais Ibotombi Kumana Thoramapu Singoina Saryaki. Thoramaduda Wangang Loi Kayana Kongjom Lanfamda Maribak Mazati Damakta Tawaina Ponta Pikraba Athoba Singi Thauna Lingjel Kayabu Singthaduna Wafam Kaya Fongdok Nabagaluinana Tokiba Lanfamadu Kumja 1891 gi April Kungamangada Tokiba Thodoni Haibagi Kudam Changdam Kaya Putoktuna Lengang Chahi Kudingi April Kulumdoida Pangtoliba Kongjom Day Asi April Kunmangada Pangtok Pam Toi Haiba Wafam Kaya Fongdonaki Thoramaduga Mari Lenana Kongjom Battle Memorial Committee Secretary Chingtam Luangna Fongdorapada Kumja ing so Lisingamaga Chanipal Mogra Matoi gi April Kunmangada Mite Ipaipu Singna Lami Tengol Semduna Laikiba Aseng Mamafam Tengol Lempagasida Makoibu Ningsing Jaduna Haikat Lekat Tambagi Thoramasi Pangtok Sabani Battle of Kongjom Hairagadi April Kunmanga Sini Haibagi Message Piduna Hokiba Chahi 1994 Dagi Hona Thoramasi Pangtok Tuna Lakibani Nasi Pangtoliba Thoramasiga Tharaga Chahi Kunmanga Mapung Farakle Miami Marakta April Kulumdoyamadi Kunmanga Asagi Matanga Chamam Naba Laibasi Sengdok Naba Hokiba Chahi English Ngani Taragani Toy September Thada Matamatugi Governor da Aiba Cherol Pisindana Chayet Nariba Tarik Asi Samdopinaba Haijarubada Mana Fazana Study Tauduna Process Tonova Chief Secretary Amadi Mari Lenaba Singda Thadaratuna Expert Committee Fawada Sembale Craig Adumoinaba Ngasi Fawada Lengasana Initiative Lobidana Art and Culture Department Ki Section da Taduna Lady Haiki 1991 Hairagati Kongjom Gilanpam Si Kaktadan Nate Mayang Khangda Machin Manau Chingda Adigi Laimatun Chingdonda Chona Giba Macha Macha Mayam, Loin Punjalaga Anglo Manipuri War Haibagi Yamna Maru Weba Yamna Machang Topa History Jukan by Yarido put Mayama Lerakba Madu the Tijin Humjan by Luke Mayama Musungasigi celebration Sida Sakudamina Quigi Justice Committee Quigi Tapulup Singju support Toxan Biraga Haiba Positan Honavada Maquigi Togdan. Yabagalon and a Sigi celebration Chipuna, which I mean another Pandamda Lakpani, live activity, a tam to the Quigi, Manipurgi, my show Hizaptare, into Kongjani Pavung Kelsandra, and the Pavung MK Priobatan Chingba Alaman Sing the Hogo Manita Sing Badi, Nasi Tengola Parks, the Sataribasi, 1994. The Mogi Matung Samtarapoina, I quay Matamdu de Gisum in Nazarapoina, and Nasi by Quay. Honazari, Honekigani, Aduga, Sunsoi Soidana, Kogi, Kongjong, Asing, but Tarikun Mangasi, Sunsoi Soidan Tarakani, I was a Quigi, Nasigi, Celebration Sigi, Kongjong Battle, Memorial Committee, Gi Secretary Moina, I Madugi, fully I want the Tazazaba, Potu Yang Wang, I Tamsen. Manipur Ginning Tambangang Naba, Honabada, Tawaina Potapi, Kraba, Anglo Manipuri War.
ing so lising amaga chanipal mawdra mathoi gi April tang kulumdoi bu ningsing duna amadi athoba singbo ikai kumnaba utpo ina haikat lekat tambagi khongjom gi kheba jingda pangthokhiba thoramda athoba singi punsi wari natragana thodo wathok singi maramda tungi mirolna khangauna ba booklet semduna yenbagi mahutta lengaga sigi anoba thausilama wariba kungang chalo mission gi booklet yen kibasi puwarida khwaide gi laibak chiba thawong ama oina lehoragani khongjom de numita mahusas athoba singi matik mayai miyamda khangan nabagi mahutta lengaga sigi thausil oina khangan kibasina manipur gi puwari bu nathaina ba honare habada Haiman ba thoklaroi masima athoba singbo ikai khumnaba utpagi mahutta ikai ba biba thorom amani atuna mamang thakta su manipur gi chief minister na manipur singa si rukmani amadi krishna gi chada naudani haikiba kombirei lambi haina lejaramba lambi gi mingsu medikom lambi haina onthok pikiba kaya asina yelomi singbo nakoinana muthanana ba honarabra haibasi chingnaba faure aduga mehorol dagi lejaraklaba manipur gi layesegi Maming asi madu thambiram laga Lakshmi Bazar Kasturi Thong aduga Babupara colony asida Marycom gi ming lauduna thonbiram labadi miyamna su lenga pu thagat naram gadabani aduga lenga ki thausil thong asina Manipur gi puwarida amuba kali taisinana ba honar labadi aksu kakchingna tumina lethokloi Manipur da khundaminari ba praja khudimangna isa isa gi puwari ngakna Murki Gadauraba Yelomi Singh Kanbada Ikoi Kudimagna Thaudang Lumina se haina aksu kaksing gi cherola mana apel tarokli Ngasi FXB India Suraksha Amadi Center for Development Activities CDAC anina sinduna Media Council Moregi Conference Holder Nomi Oiba Human Trafficking and Child Rights ki issue singi matangda journalist singi oiba training program ama pangthokre Thoramaduda FXB India Suraksha ki staff sing CDAC ki staff sing Chandel district ki paumi sing amadi Moregi paumi sing na sarup yaki Thoramasi kamari lenana FXB India Suraksha ki Program Manager, Spokesperson, Saitya Prakash na Human Trafficking, Child Rights ki matang da Supreme Court amadi High Court na thokiba order ki matung ina paumising na Human Trafficking, Human Rights, Child Rights, Sexual Abuse, Sexual Assault amadi Rape case na chingbasing da pau irakpada leiba limitation sing amadi karam haina achumba amadi logi ek kaya gi niyom singbu induna pau ma igani haibagi matang da wafam kaya ma phongdokki Lamdam masigi sangnaiba aiba hijam angangalna taibang pal thadokiba chahi humudraga taruk surakpagi ningsing thoram Imphal West ki manungchana leiba ningom thongjau da leiba Mahakabi hijam angangal Memorial Trust na sinduna ningom thongjau Youth Development Organization ki committee holda pangthokre thoram aduda Manipur University ki Manipuri Department ke Professor Aruna Devi ne haiki Lamdam masida amata ngairaba Mahakabi oiriba yamna chauthokchaningai oiriba Mahakabi hijam angangalbo Trust asina sinduna mahakbo ningsing bagi thoram ama pangthokpada saruk yaba phangjaba si yamna laibak phabani lamdam asida chanabi ama oina popadagi ningsing thoramna yamna maru oi longnaduna pangthokpagumna tawi adubu ngasigi trust asina angangalna lekhidabagi chai humdraga taruk surupagi ningsing thoram oina pangthokpa si yamna laibak phabani hairaduna lekhidraba ipaipu singna ikai khumnaba oina ngasi ningom thongjauda sinbiriba si yamna singthaningai oi Mahamakatana haiki Mahakabi hijam angangal Samuroda pokiba Yaskulda Sarokiba amadi Ningom Tongdauda Punsi Yarweba Yahim Tankiba Oibana Mahakabi hijam angangal ki punsi Kongbul Lirakpada Ningom Tongdau su Yamna Zauna Saru Yariba Mapam Amani Mahakabi asibu matam pumbada ningsing dona leinaba mahakna tambiram liba charoba khudol amadi saite ki pukaida sagalam liba si tungi hawalak liba mirol singna khangau ba amadi matam pumbada hinganduna thamna bagi pandamda hijam angangal Memorial Trust na masigi thoromasi pangthokpani Tharomadu da Trust asigi chairman Thokchom Kunjaras na Thoromapu amadi Manipur University ki Manipuri Department ki assistant professor Dr. Koijam Sadibala amadi Saite Academy awardee Sir Chantiam na akanaba lengbirabasing oina saryaki Education ASK Director TH Kiran Kumar na haikre handang marag Imphal manung da leiba Catholic Educational Society na chalaiba school singda admission ga mari leinana yamna serious oiba issue amadi problem kaya mayok na re haiba khangle aduga school sing asida mahiroi lising kaya enroll torokba asina school asida development kaya lei haiba dusu uba phangle
Maram asina school sing asigi concern authority singna mahi tampam sing asigi academic atmosphere ingnan chingna santi oina thamnaba hona bibada natana khudong thiba singdagi so mahiroi singbu ngathopinaba hona biyo haina ngasi SSA office ki conference hall da paumi singa unabada education S ki director TH Kiran Kumar na phongdokre Director na makata kibada handak Manipur board amadi council na lauba class 10 amadi 12 ki parikya gi fal mamang chahi singda haidok naba matamdagi ngankhana haidok bangamna naba sem sari haiki Tata singji yamna peacefully like say tamna ba koi gi department gi taraf tagi koi appeal to jini si peacefully koi tata singji school singda aki thang lai kana koi lai su si ki jana taman si sima koi tongni aduga posting gi resolve toro matunda koi adana school singji chalaiba amadi mama pa mai tata singji aki thang lai kana school singda normal sida hanjalo adu gi lom do tarana ba pani appeal ka janin bagi appeal si press ki briefing se ko International Day of Forest Palan to woina anganching eco park kakchingda tungan ba makhalgi upal kunmanga thakre upal thaba duda DFO thawal RFO kakchingna uchar kuncha pirakhi ngasi uthaba duda kakching rengban road tagi nobo wairi Laiksambam degi Naran Priyo Kumar kakching marang tem lekai degi kunjagi so CHC kakchingi mayok nabada leiba and Devendra Susar yakhi Thawal Municipal Council gi chakwa thorangi matangda khana nainabagi damakta TMC Executive Officer Salvador T. Vaitena kaukiba emergency meeting ama khudakta yeithorapada council sing penakitre aduga chairperson TS Shamona Maramoraga mifamasi yeithobani chakwa thorangi matangda chairperson na chahi ahum lomasi thintha lehaina khoshau ngaraba councilor singna chairperson gi ka solo chinkre TMC conference hall da paugi mifam pangthola duna ward number 4 gi councilor P. Jitesona phongdorapada TMC na chahiye sige oina awang nongpoki lubanan ba tanabada makok tarakli bani aduga chahiye sige February gi tarukta mahut minister TH Syam Kumar na TMC da pirakhiba tata AC hopper tipper amadi tata LPK 912 adu ngasi fawada seasonary masida natana housing gi IHSL gi swast survection gi matang amadi atai hiram kayada khanagadaba aruba mafam asi chairperson na karisulai khaliba si yaninde chairperson gi thausil haitabana mara moraduna TMC gi chawkha thorangda chahi ahum lo masi thinthanduna lagli puna magasina mara moiraga TMC gi councilor tara nipal gi manungda chairperson bu sawataba councilor tara humdoi phongna thoktuna leiribani chairperson masana yamna resign tawgadabani puna magasi khangbiduna lengakna mo department na chairperson Syamo gi mathakta miyeng changbiyo aduga council asi chakwa thorangi lamda changsenana ba hona bada mateng pangbiyo haina phongdorkli Thawal Municipal Council ki chairperson ki mathakta no confidence motion thon chairperson ki mathak Thawal Municipal Council ki chairperson Syamo gi mathakta aikhoi mi tarawum doina no confidence motion thangkalaga lagli Sigumban White of Pendaba, what around the base of the chairperson Amal Lady, Thawal Municipal Council Nasisu, Adam victimized of Mang the Table, Aduna, Madam Oragan Nasigi, Langana, Nasigi, Mode Department, can be means to him and open the country. Micham Mayambungak Senava Lady ba Manipur Police na Lairaba Kana Legidraba Kayagi Achumaran Tidopagi Tabak Thorom Singda Nathairabra Haibagi Chingava Lady Haina AMSO MSF KSA Amadi Suki Apunba Joint Students Coordination Committee gi convener Manjit Sarang Themna Phongdokre Thamai Bandalai ba AMSO gi Maya Loishangda Pangthopa Paugi Mifam amada mahana haikibada kumja English gani taraga Nepal gi December chechat kuntraga mathoida Imphal West District ki mafam amadagi nupi macha class 8 ta tamliba ama pangungdagi Juma Khan gi macha nupa Muhammad Islam Khan da chenkre haina phone da nupi macha aduna imung manungda pau farok amlaga matungdagi ngasi fawbada mari makhong amata thiba khangdana leiri hiramasi gi matangda awaba tarba nupi gi imungna Segmai police da thidok pinananaba matang asida thokiba numira dugi nungan baga wakat khiba lekhrabani aduma pu mari leinaba case asibu pairiba police personnel singna achumaran thidopagi lamda ka hena kumang soksindana matam kaya asi asengba khangandana thamlamba asi awaba taraba imung asi lairaba kana leitrabani haiduna na thairibra aduga nupi asi
थौदोक थोकपा नुमित अदुगी नुमिदांगदा इमुंग मनुंगदा फोन की खुथांगदा चेले हाइना फोन तौरकलंबा मतुंग ngasi फावबदा मरी मखोंग अमता खंगदना लेइबा सिना नुपी अदुदा नुपा मयुमगी मियोय सिंगना की हल्लगा हाइहल्लिब्रा हाइबगी चिंगनबा लेरे तालगसिदा नुपी असि चाही तरागा मरी मखा लेइबना मरम मोइरगा लुहोंबा यादबगी लीगल एक कयामसु लेरिबनी पुनमगसिबु तुंगाइनरमलगा सेकमाई पुलिस स्टेशन ngasi फावबदा खुमांग चौसिना थबक पांथोकलमदबा असि चाही सुदना लुहोंबदा सेकमाई पुलिसना सवलबरा हाइना हंगबगा लोइनना नुपी अमा मांखिबगी मरमदा नुपी सिंगीदमक्ता तोंगान तोंगान थिजिनबा हांगदोलेबा वुमेन पुलिस स्टेशन सिंगदा पाउ पीद्रिबा असि करिगिनो मांखिबा मी अमा फंगनबा होनबदा नाथैदुना मतम मांगलिबा असि मरी लेनबा पुलिस पर्सनल सिंगी मथक्ता लीगल एक्शन लौखटफम थोक्तबरा नुपी सिंगा चेले हारिबा एमडी इस्लाम खान इंग्लिश ngani taraga marida yumdagi thokibadagi hanjilaktre haiduna emsuda imung manungi maikaidagi wakalambagi matungina manipur police department da emsuna wakatki adubu police ki maikaidagi action laukhatpa uraktabadagi emsuna khangna chanaba kayaga punna honaraba matungda islam khan bangalore gi cha hotel amada thabak tawduna lerambadagi पुरकलगा इमुंग मनुंगदा सिनबा लेख्रे लोइनना मियोय असि फतबा थबक कयादा चेन्नई हाइबगी चिंगबसु लेरे महापु मणिपुर पुलिसना कनखतुना थंबा मानबगी थवोंग असना मणिपुर पुलिस असि लाइरब कना लेजद्रब कयागी मतेंग पांगनबा लेब्रा नत्रगना हाइबदु ताकले अदुना ngasi हाइबदा ngasi थारगा नुमित 15 फावबगी मनुंगदा मरी लेनबा सिंगना अवाब तारबा नुपी मसा सिबु इमुंग मनुंगी मेय सिंगदा सिनबिदबा थोलबदी JSCC की माइकैदगी खोंगजन कया संगसिलगनी हाइना सुंगासी की पाउमी संगा उनबा दुदा फुंगदोरकली ओके तोन बा सिविल खुनाइगा कोई सम नरकान द कोई अंगांग सिबु फंगनबा कोई मखल मखा के आगे बे स्टेप सिंग कोई आइन गे बथोंग दुसु कोई थेंगनरकान द कोई संगसिलकनी हाइबसी थमजगे दो लोना लेंगा को सिंगना law enforcing agencies na chapchana mato nengchina tawbinaba aduga hairiba angang nupi macha se masigi chapchaba langnalangjin thokan da masibu afangan ba matamda mipum khudimung na mateng pangbinaba si media gi tongda thamje Pangambam Sagai Seba Committee Kainagi President P Tombana Haikre Kaina Mandir gi maramda lana haijilakpa se Bhakta Vaishnav Singhi mafamda pap langsinjabani wafam singasi press club ta paumisinga unabada mahana phongdokibani mahana makha takibada Kaina laifam asi Sri Sri Govinda ji gi horofam ni haina su khangnari aduga Bhagasandra Maharaj namha ki mangta ki matungina mafam asida haibong asibu phuklaga laifam tare ki murti saduna ingso lisinga maga chatre humudraga tarukta Govinda nirpon tauki aduga matam madudagi hauna Pangambam Uma Singana Seba Tawduna Laki Adubu English ngani taraga mangada Kaina Development and Protection Organization Poiro Khongjil Kauba Sangsthana ma nongna semduna laifam asida midyeng changsilakpa mari leinadaba oidaba prasar kaya sandorapa laifam asi lana uhannaba honarapa asi laibak thibani mafam asida sengma mandir asi furanate aduga pangaida hygiene bana miyamda thajabiganu haiki anuba saba pura asina hana lejiriba mandir silapodda shauna salagala sumibani sokmayadi wadiyan purana lakami maram sing asi lebana laifam asida laipak miyamna adidi Vaishnav sampradaya singna Govinda ji puramba lakibada ayatba apanba bibidanaba pangawang Sagai Seba Committee kainana laipak miyamna puramba Kaching Football Club KFC Kaching ki Secretary General Oibiramba Sri Mayanglambam Sarat Chandra Kaching Wairi Tenki Parengda Lerambana Haukiba Thasi ki Tang Kunmarida Manumatam Chadana Lekidabada Club Asiki member singna awaba phongdopagi mifamama Kaching Mayai Lekai Dalaiba Khetri Mayum Dharmadas Singhi Yumda Pangchoktuna Lekidrabagi Thawaina Mapugi Kuyakada Ingna Chingna Lerunabagi Tamakta Minute Ani Tumina Leptuna Mapugi Mafamda Thongni Jakre Mifamaduda Lekidrabagi Munganungi awabada su saruk yajari haina Kaching Football Club ki chairol amana hai Lok Sabha Mikhal ki damakta Aam Aadmi Party AAP ki election manifesto ngasi phongkre manifesto adugi maroi ba wafam amadi Delhi state ama ohenba haibsini manifesto phongbagi thoramadu da wangang laduna party chief Arvind Kejriwal na haiki manifesto si Lok Sabha Mikhal ki damakta natana lebaga segi tungi damakta ni haiki
English ngani taraga mapal gi mikhal asidi tarai na logoda banate mikhal asidi India gi miyam bu amade India gi ina khulaba culture bu kangadori bane lebaga sigi democracy amadi constitution bu mikhal asina kangane BJP chief Amit Shah na Buddhist Hindus amade Sikh nataba singdi lebaga sidagi tanthokane haiba wafam BJP na wangang bada haikrabane Muslims Jains amasong Christians bu Hatgadoribra, Natragana, Samudrada, Langtagadoribra, Levagasibo, Kahenaba Honariba, Pakistani, Wafambu, BJP na Tungangadori, Karigumbada, AAP na Delhi, Sit Taret, Mark Fanglabadi, Delhi, Soidana, Mapung Faba State, Oregani Haki. Hokiba Chahi, Marida, Railway Passenger Singbo, Kihelaga, Sel, Kongat Bada Chenaba, Transgender, Lissing. Humudraga humdoi henna fagat krei haukiba chahi khaktada mioi lising kun henna phaki transgender singna namduna sel khaire haiba ki matangda passenger singna wakalak padagi action lokhat bani hairi karigumba passenger singna sel pi bada yaningda balerabadi passenger singbo phuba chaiba yawi haiki aduga officers na haiki bada railway protection forces RPF na asigumba thoduk sing asi thoktan danaba kanna guard tawi haiki Sanawi Paodam Friendship Sporting Club FAC na Sinduna Kaksing Basic Ground the Chathariba First State Level Friendship 7A Side Open Football Tournament King Asi Sanakiba Hanba Ground da SWC Kairakna Funal FC Bupanjal Mari Suinoda Toikre SWC Kairaki Panjal Singadu and Nongdambana match ki minute Taragataret ke H Rajnikant na minute kun aduga Yud Lantoibana minute kun Mari Amadi and Kishan na minute kun Shaga Taruk Chatpadasan King Asagani Suba Ground na FSC Kaching na Sora FC bu Panjal Manga Amada Maitiba Piki FSC ki Panjal Singado Sanjip na match ki minute Tara Mari Amadi Nifumatoi Nandana minute Kunitoi Killer na minute Nifumanga Amadi Rosan na minute Nifu Nipal Chatpadasan Ki Sora FC ki Panjal Laduna Nasir Hussein na minute Nifu Humdoi Chatpadasan Ki Bani Aroibada Maru Pau Mohana Bizari Athoba Singi Mapam Dahikat Leka Tamduna Ikai Kunava Utkre Human Trafficking and Child Rights ki matang do Noma Yoiba Journalist Singi Training Program Pantokre Loinana Aam Aadmi Party ki Election Manifesto Fongkre Masih Damaltari Mes Paodam Loisinjari Miyambu Mohana Kurumjari